Manipuri Sabbath School asibu tabi yengbiriba khudingbu nekhoigi host oizariba Evangelist JP Thaime ehakna Jishu Christ gi mingda nekhoibu salam bizari. Lesson taret asise Christian oiriba ekhoi khudingmakki khwaidigi chauraba asa adugi maramda haibibani. Blessed hope natraga motivated by hope. Yai pharaba asa natraga pukning thaugat piba asa haibasigi maramsida handaki para ase ekhoi sumaina nainaminagadori. Ishorna ekhoibu masigi para ase nainare hairaga mahaki maramda henna khangba ngamba adugumba para adu oihanbishnu haibase aigi prathnani. Lesson number 7, motivated by hope or blessed hope. Yai pharaba pukning thaugat piba adugumba asa adugi maramda ekhoi yengminasi. Memory verse asi Isaiah 25:9 aduda iduna leye sumaina. And it will be said in that day, behold, this is our God. We have waited for him and he will save us. This is the Lord, we have waited for him. We will be glad and rejoice in his salvation. Yengo masise ekhoigi ishorne ekhoigi pa ishorne. Mahakpo ekhoina ngaiduna leibani mahakna ekhoibu kanbigini. Masise ekhoigi lining thau ekhoigi ipa ishorne. Mahakpo ekhoi ngaiduna leye aduna mahakna ekhoida pibigadaba aran khubam aduda ekhoi harauba nungaijaba adu oigani haina Isaiah 25:9 aduda Jishu Christana ekhoigi damakta pibigadaba aran khubam amuka hingatlaga siraroidaba adugumba asa adu uraga harauzaba pukning thogat phiba adu Isaiah na phangkiba adumak ngasigi memory text piduna leye madugi asa mak adu ekhoisu leifam thokpani. Jishu Christana anirak suna amuka lenglakani haibase the whole Bible asigi khwaidigi maru oiba central themes adu oi masise haibadi khwaidigi machang oiba Bible da leiriba wahai pumnamaktige khwaidigi thoihenba khwaidigi harauzaba khwaidigi pukning thaugat piba asa piba adudi karira Jishu Christa amuka halakani haibaseni. Old Testament da Jishu Christa amuka anirak suba oina lenglakani ko haibase 1845 times as a mention taubani. New Testament gi out of 260 chapters chani ga humpu leiba asigi manungda 300 references Jishu Christa amuka halakani haibagi Bible mapham ase chahum hena yaubani ichini nausing. Maduna takpadi Jishu Christana amuka anirak suna lenglakadabasina khwaidigi maru oiba Bible gi machang oiba wahai aduni habse ekhoina uba phangi. Ishorna mahaki prophetic events natraga prophetic times tungda thorakadaba ishorge matamsing ishorge thodok ado taibang pan asida adum mathang thonglakpa asina mioibasingna maru oina Christian singna kari tawe Jishu Christa gi waron pumnamakse Bible gi waron pumnamakse chumna lakpagi maramna mahaki second coming asisu soidana masise imminent soidana thuna lakrani habse preaching tawba duma hauraki madu singe adugi marakta Baptist ki farmer oiramba William Miller asisu amani. William Miller na khanki mahakna Bible ase study tawrga Bible ase pare harga Jishu Christa ase thuna halakragani. Even in his lifetime mahakna hinglingai da mahakna sidringai da Jishu Christa ase halakani habse mahakna thazaki. Aduna Jishu Christa thuna halakadabagi maramda William Miller asina front line da chatlaga mang chatlaga mahakna kanna preaching tawba hawkhibagi wari ado ekhoina loina taakre. Hoi Aroibada Millerite movement ase the great disappointment haina history da ekoi khwaidigi jauna ningba kai ba haiba numit adudi uki mahakna Jishu Christa 1844 da lenglakani habdo lenglakta matamda khwaidigi jauna ningba kai ba the great disappointment adu thoki adumakpu maduna Bible gi achumba ase mi khuding makta Jishu Christa amuka halakani haibagi maram ase masigi maira ase thabwai khuding makta mioi khuding makta William Miller asina chukhat pi khibani aduna masigi hapta asida ekhoini yengadabase Jishu Christana anirak suna amuka lakani ekhoibu lawba haibagi asa asida mabu thazaraga magi tung induna leiba Christian ekhoi singi damakta centuries kaya chahi cha kaya da haukrabasing amasung asi hingduna leibasing asina Jishu Christa amuka halakani haibagi asa aduda ekhoi karamaina harauba asi leigadra
ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯂꯦꯡꯂꯛꯀꯗꯕ ꯑꯗꯨꯒꯤ ꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯤꯔꯝ ꯑꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯒꯤ ꯍꯞꯇꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯒꯗꯧꯔꯤ. The promise of his return, ma amuka halakkani haibase Bible na wasakpi. Jishu Krista machinmak na wasakpi. Aikoina John 14 gi verse 1 to 3 adudi yenglabadi. Nakoi thamwai waduna laiganu. Ai amuka halakkani ko. Nakoi gi phamban ai na semba chatpani ko. Nakoi gi laipham ai na semba chatpani ko. Loirabadi ai amuka nakoi bu lawba lakani. Aduga ai na nakoi bu ai gi inakta puraga. Ai koi panminagani haina mahakna promise tawbiye. Ahanba Thessalonian, 1 Thessalonian chapter 4 verse 13 through 18 adudi yengba matamda. Jishu Krista amuka halakani with a shout, tapna halakloi, ahauba khonjel ga lauraga, with a voice of an archangel and with trumpets. Sargadut lisinga amasung maduda khonglakadaba trumpets bangul makhon ga yaunana Jishu Krista amuka halakani hena Thessalonica ge Bible de iduna laye. Titus 2:11-14 fawba yengba kanda kari hai Titus na Jishu Krista na anirak suna amuka lenglakadaba se it is a blessed hope. Masise aikoi ge khwaidagi yai phaba bor phangraba pukning thaugatpiba adugumba asani haina Titus na iduna laye. Karigi damakta Krista bu thajaba Christian oibasinga Krista na amuka halakkani haibasida aikoi ge karigi harauzafam kari leibra. Aikoi ge harauzafam yamna laye ichin inausing. Yamna tenna hairabada masina Krista amuka lenglaklabadi aikhoida ngasi anaba phauduna laina laichat kaya thengnaduna awa anang khangduna asi ana thengnaduna leiribase Krista na laklabadi masi manghalani masigi asa aduna Krista na amuka lenglakani habse o ai amuka nararoi amuka siraroi amu awa anang khanglaroi habadura aikhoi ngonda harauba adu phauhangadabani Krista na amuka laklabadi aibu sargada pubirabadi poverty chaningai thakningai leitaba lairaba awa anang taba michang mikhai naiba achumba bu aranba sakpa aranba bu achumba sakpa amadi miyot minai hanthana yengbiba kaya ase leiraroi ko ai ngasi mirakta mimanaba ngamdaduna leirabasu lairaba imungda aina poklaga leirabasu aigi ming chatrabasu miyoibana aibu ngasi yengthaduna leirabasu Krista laklabadi adugumba ama phau leiraroi haiba aduna masi gi harauba adugumba asa ado khoida pifam thokpani Kristana amuka laklabadi lan soknariba yaikhai thingainariba hattoknariba awa chaitheng piriba asigumba kaya asidigi lan thoklani haibagi wakhal aduna aikoina Krista anirak suna lenglakpasina aikoibo harauhangadabani aduga amuka world of peace ingtha tapthaba khana chainadaba taibang pan haraubana thallaba Kristaga matam kuina ningthau oina palaga amuka sidaduna awa anang mitlu pirang sinthadaduna ana ayak laitana tungda nungaina palakani ko ai hojik warabazo haibagi wakhal aduda Kristana ai amuka lenglakani ko haibo wahai aduda hairiba hiram sing asina aikoibo harauhanbado phauhangadabani haina ngasigi paran aikoibo takpiduna laye Krista amuka thuna lakrani mahakna wasakpi aina laklabadi nakoibo aina sargada pugani sargadadi awa anang leite kainaba leite asiba leite mitlu pirang sinthaba leite adugumba mafam aduda pubigani haibagi wasak asina aikhoibo harauhan pham thoe isininausing hoi aikhoina chatkiba sabat kharada aikhoina tamkhre Protestant reformers haina ko miyot minai Catholicism Papal Rome gi miyot minai digi protest tawraga makoina thorarga amuka reform tawraga ishor ge Bible asibu amuka mayam ge khuta thunghananaba kanna hona rakhiba sing aduna makoina thajai adudi karira Jishu Krista as a literal oina physical oina masamak amuka halakani visible mahakna lakpa matamda mit khuding na ugani audible mahakna lakpa matamda na khuding na tagani habse makoina thajai Jishu Krista matik magul ga loinana amuka halakani habse aikoi makoina thajai adubu gradually the understanding of this Bible truth has changed ichin inausing Krista amuka masamak oina aikoi mitna uba ngambo oina aikoi nana taba ngambo oina amuka halakani haina hana thajarambado hojikti Christian church kayada masiga mami se tapna samtharai mami ase mangtharai Krista anirak suna amuka lenglakro haiba Christian kaya amuk thoktuna laikhrabani 19th century adudige haure hairaga phaukraba preachers kayana Christian churches singda Jishu Krista na masamak amuka hanlakadaba natte Jishu Krista ki second coming asidi nangi thamo ida lakrabani nang asi sengna hinglabadi nangi damakta Jishu Krista second coming lakrabani aduga aikoi Jishu Krista ga masigi
ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯆꯍꯤ 1,000 ꯄꯥꯟꯃꯤꯟꯅꯒꯗꯧꯔꯤ ꯍꯥꯏꯅ ꯑꯁꯤꯒꯨꯝꯕ ꯇꯥꯛꯄꯤꯕ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗ ꯑꯩ ꯑꯃꯨꯛꯀ ꯏꯁꯥꯃꯛ ꯍꯜꯂꯛꯀꯅꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯗꯥꯏꯕꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇ ꯍꯜꯂꯛꯄꯒꯤ ꯑꯁꯥ ꯑꯗꯨ ꯃꯤꯌꯥꯝꯗ ꯃꯥꯡꯍꯟꯕ ꯍꯧꯔꯛꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯔꯦ ꯈ꯭ꯔꯤꯁꯇ ꯑꯃꯨꯛꯀ ꯍꯜꯂꯛꯂꯔꯣꯏ ꯃꯁꯥ ꯑꯣꯏꯅ ꯍꯜꯂꯛꯂꯔꯣꯏ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯔꯔꯣꯏ ꯑꯩꯈꯣꯏ ꯅꯥꯅ ꯇꯥꯔꯔꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯜꯂꯛꯈ꯭ꯔꯅꯤ ꯍꯥꯏꯕꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯦꯊꯔꯖꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯋꯥꯏꯗ ꯇꯟꯁꯤꯜꯂꯛꯄ ꯑꯦꯟꯇꯤꯁꯤꯄꯦꯠ ꯇꯧꯅꯤꯡꯗꯕ ꯈꯧꯔꯥꯡꯕ ꯂꯩꯇꯕ ꯃꯥꯕꯨ ꯎꯔꯔꯣꯏ ꯃꯇꯣꯝꯗ ꯃꯁꯥꯗ hallakadabani haibaduda kaurang-bagi thamoi adu adum sontharakpa spiritual lethargy adum tantharakpa se Christian gi community de changlakpa hauki aduga chap manana ichin inausing Jishu Christ gi sebok singna phawa mana ahanba lakpa adugi maramda makoi misunderstanding laikine Jishu Christana laklabadi aikhoibu Roman singi khuttigi aikhoibu ningkha tamba pirani Israel asida Jerusalem asida ningthau laiba oina semgalaga Jishu Christana ningthau oina palaga aikhoibu Romans gi khuttigi aikhoibu ning tamba pire hairaga aikhoi harauna pangani habse Jishu Christa gi matung iliba sebok singna adu sebok singna phawba khanki Satan gi plan ase ichin inaw sa aikhoi miyoibagi thamoina lamba phangde Christa gi matung inba mi sing aduna phawba Christana lakpagi maram adu khangki de adumaina ngasi lem horiba Christana anirak suba oina amuka lenglakani ko haina machin makna hairamba wahai aduda Satan na ngasi de miyoibagi thamoida insille hairaga singlup ke manungdagi leader singi manungdagi pastor singi manungdagi Jishu Christana anirak suba amuka lenglakadabagi maramse magi thaudok se magi mawong se nathaiduna tambiraga Christian sing asibu thawaida tumhanba khaurangba leitaba madugumbagi asa harauna ngaibagi asa adu manghanba haukhibase ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯌꯦꯡꯕ ꯃꯇꯝꯗ Acts chapter 1 ꯒꯤ verse 9 ꯗꯒꯤ 11 ꯐꯥꯎꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯂꯤꯚꯀꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯔꯒꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏ ꯅꯈꯣꯏ ꯃꯁꯤꯕꯨ ꯉꯛꯇꯨꯅ ꯌꯦꯡꯒꯅꯨꯀꯣ ꯃꯍꯥꯛꯄꯨ ꯄꯨꯈꯠꯈꯤꯕ ꯂꯩꯆꯤꯟꯊꯛꯇ ꯄꯨꯈꯠꯈꯤꯕ ꯅꯈꯣꯏ ꯃꯤꯠꯃꯛꯅ ꯎꯕꯒꯨꯝꯅ in like manner ꯃꯁꯤꯒꯤ ꯃꯇꯧꯃꯛ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯨꯛꯀ ꯂꯦꯡꯂꯛꯀꯅꯤꯀꯣ ꯍꯥꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕꯤꯌꯦ Revelation 1 ꯒꯤ 7 ꯗ ꯀꯔꯤ ꯍꯥꯏ ꯃꯤꯠ ꯈꯨꯗꯤꯡꯃꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯗꯨ ꯎꯒꯅꯤ ꯍꯥꯏ Matthew 24 ꯒꯤ 27 30 ꯑꯃꯁꯨꯡ 31 ꯗ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯦ as a lightning ꯑꯣꯏꯅ lightning ꯑꯁꯦ east ꯊꯣꯛꯔꯒ west ꯎꯕ ꯑꯗꯨꯒꯨꯝꯅ ꯃꯤꯠ ꯂꯣꯏꯅꯃꯛ ꯎꯒꯅꯤ ꯀꯅꯥꯅꯁꯨ ꯎꯗꯦ ꯈꯪꯗꯦ ꯇꯥꯗꯦ ꯍꯥꯏꯕ ꯂꯩꯔꯣꯏ Sargadut mayam lakani Sargadut mayam aduna Ishorgi mising adubo the saints Sargat chatkadaba mising adubo Prithibi gi kachin mari digi makoibo gather khomjilaga sargada pugani haina Matthew 24 adudusu ibiduna laye So Christ coming is imminent masi soiroidabani yamna thuna lakraga aduna mahangna aikhoibu larga pubigani yumda masamak larga aikhoibu pugani haibase aikoi thajasi aduna Christa gi second coming se lakadaba mandre da kuiman khreda preaching tawrakpa ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯩꯅ ꯍꯦꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯛꯄꯗꯒꯤ ꯈ꯭ꯔꯤꯁꯇ ꯁꯦꯀꯦꯟ ꯀꯃꯤꯡ ꯂꯥꯛꯈ꯭ꯔꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤꯗ ꯂꯥꯛꯇꯔꯦꯗ ꯊꯦꯡꯃꯟꯈ꯭ꯔꯦꯗ ꯀꯅꯥꯒꯨꯝꯕꯅ ꯃꯥꯗꯤ ꯃꯁꯥ ꯑꯣꯏꯅ ꯍꯜꯂꯛꯂꯔꯣꯏꯌꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯁꯦꯀꯦꯟ ꯀꯃꯤꯡ ꯁꯔꯒꯗꯒꯤ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯀ ꯃꯥꯕꯨ ꯃꯤꯠꯃꯛꯅ ꯎꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨ ꯃꯥꯡꯍꯜꯂꯒ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤꯗ ꯇꯟꯊꯍꯟꯕ ꯊꯋꯥꯏꯗ ꯇꯨꯝꯊꯍꯟꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗꯨ ꯄꯥꯏꯔꯒ ꯃꯥꯅ ꯂꯥꯛꯄ ꯑꯗꯨ ꯈꯧꯔꯥꯡꯗ ꯉꯥꯏꯕ ꯑꯁꯤ ꯃꯊꯧ ꯇꯥꯕꯅꯤ William Miller's wari ngasi Sabbath school ta piduna laye. William Miller asi Protestant reformers singa manungda khwaidiga aphawba amani mahaksu. Mahakna kari tawe justification by faith in Christ alone haibase mahakna kanna haikibani. Thabak ki mapan na aikoi sarga chagadaba natte. Adubo aikoi bu chumhanbadi, aikoi bu dharma chenhanbadi, aikoi bu sarga pubigadaba dudi karinara by faith thazabagi mapana. Ishor gi thauza pibiba aduda thazaba singna sarga chagadabani haina William Miller na kanna law. Adumaina William Miller na kari tawe Kristana ahaki Bible asida thorakadaba thaudoksing iduna leiba khudingma adu adum matang thunglakpa adu uraga kari tawe mahna Kristana amuka second coming lakani haibage prophecy asisu soidana thunglakani habse mana thazaki aduna kramai tauki mahna Bible asi nainaba matamda chapter amakhakta verse amakhakta paraga mahna yare haina mahna thazaki de adubu how to interpret the Bible as a kramaina handokadra haibase mahna phajana study tauki ichininausing William Miller as a Bible yamna khangba Bible yamna kupna nainaba nupani
aduna Bible se ekoi maraktadi chapter ama verse ama book ama khakta paraga madudige panghan han bangasi Christian yamna yauri maduna ekoi bu yamna serana nangasi chingduna sulai ekoi check chin batai Bible se kramaina interpret tawudra ishor gi wahi ase ekoi check chin batai ekoina Isaiah 28 ki 10 da paba kanda kari hai Bible na for precept must be upon precept precept upon precept line upon line here a little there a little haina ibi Bible yengba se mafam amakhakta da yengba yade book amakhakta da yengba yade Daniel da iriba se Revelation da kari hai ribano Revelation da iriba se Daniel da kari hai Matthew da haiba duga amuka Luke da haiba duga compare tawraga makhoi ase mathang manaw naina semgatlaga ekoi madu gyan tagadabani habase William Miller na masigi strategies ase makna phachana follow tawkhibani adugi maram na hojikti kari haire prophecy da iriba singche bis sa hairaga asengba sa adu thorakadaba nate habase hojikti Isaiah 28 ki 10 adugumba sing adu naina hairaga William Miller na thirak pa hoba matamda bis sa hairabadi masidi ningthau natraga ningthau leibak po haibani habase Daniel 7 ki 17 amasung 23 adu aina thidok pa hoki water ising hairadi masi multitude pune mi yamna kungna taba adubuni winds nungsit hairabadi masi destruction amang attack thokpa adubuni women nupi hairabadi masi singlup po haibani haiba mayam ase makna ngasai ge how to interpret the Bible se kramain handok sira haibado amakhak mafam amakhak ta parga o masine haina handok turga masida hairabase kari haibano haina Bible se mathak makha on thoraga phachana nainarga mafam amadigi ama lauraga mahakna masi singse understand tawba hauraki aduna maram oiraga hojikti 2300 days ke prophecy numit lising aniga chahum ge prophecies Daniel 8 ke 14 ado William Miller na study kupna tawba hauraki aikoi amuktang yang say Daniel 8 ke 14 da kari hai unto 2300 days then shall the sanctuary be cleansed hai numit lising aniga chahum adu yauraba matamda laisang adu sengtokani masi 2300 days aduga sanctuary haibase William Miller na kari hairibano haibase ngasai ge precept upon precept line upon line haibado Bible atop mafamdagi mana thiraga masi ge calculation ase angka ase khot pahuraga masi se understand tawna na ba khotna rakhi William Miller na thazai William Miller na khange madudi krira cleansing of the sanctuary laisang sengdok pa haibase was the purification of the earth by fire laisang haibase mahaki William Miller ge understanding the masige prithibi asini haina makna understand tawraga adu oirabadi cleansing of the sanctuary 2300 days yoraba matamda sanctuary asi sengdokani haridi masige prithibi ase maina muthatkrani adudi ma second coming lakrani haibage conclusion aduda hekta tarakhibani hoi aduda ashoiba khra lai kramaina understand tawsira mase aikoi khra yengsi mase phachana naina ba ama change hoi hojik 10 khraba matam asida aikoi loina ma adu sugaina haiba ngamloi adubu 2300 days natraga 70 weeks ke prophecy ase mayam na ngasi serana na handok le harga interpret tungan na tawre harga hojikti kangbu khra na kari hairi 1 week ado 70 weeks adugi aroi bachayol adu lemhauraga leiri aduna 7 years of tribulation rapture loikrabagi matungda 7 years of tribulation amuka lakhigini masigi 1 week ki prophecy ase fulfill tawdri haina ngasi kanna interpret tawraga su leye sini nausing aduna 2300 days natraga 70 weeks prophecy ase yamna samna aina yamna brief oina masida khra sumaina haijage Daniel 8:14 da unto 2300 days then shall the sanctuary be cleansed numit lising aniga chahum adugi matungda laisang adu sengdokani year day principle da ekoi ni yengba kanda prophecy gi numit sing ase numit ama se ishor gi dis chahi amaga manai hairabdi 2300 days numit lising aniga chahum haibase hojikti chahi lising aniga chahum haina ekoi na yengba tare 2300 days ke prophecy se Daniel na ayamba understand tawe adubu mana understand taw de basaruk ama lay aduge maram na Daniel 9 da amuka halakraga Gabriel aduna amuka halakraga Daniel 9 aduda halakraga ngasai ge mana 70 weeks adu mana gyan ta da bado aduge maram da paukhum pina na ba amuka halaki
Daniel 9:23 da kari aikoina yengba kanda karam haina hai 70 weeks are determined for your people and for your holy city haina Daniel 9:24 adu da EB duna lai 70 weeks ase nahaki mi singi damakta amasung nahaki asengba sahar adu gi damakta determine haibase masida wahi ase kari haibra harga amuka cut off haibani English ta determine haibase lepkani haibani adubu cut off haibadi khaidokani lauthokani haikibani kari digi lauthokadabra ichini nausing hojiki chayol humbudra 70 weeks ase karambadagi kakthokadabra cut off tawgadabra karambadagi determine tawgadabra ishorgi mi singi damakta adu oirabadi masise ngasai Daniel 8:14 adugi makha samdarakpani Daniel 9 ase masi prophecy ani se tongan de masi ani ase amakhaktani adubu mi kharane de masi ani se tongan na lauthorga 70 weeks ki tongan na handokpa aduga 2300 days ki prophecy se tongan na hanba adum tawduna lay adubu madu lan bani haijaning bani aina Daniel 8 ki gyan ta dabdo Daniel 9 da hojikti mahakna explain tawbani explain tawba kanda kri hai ngasai gi 2300 days prophecy gi makha samdarak po oina 70 weeks ase nangi mi singi damakta aina matam pi gini hai kare adudi 70 weeks ase cut off kak thokadaba low thokadaba se kadai digi ma se cut off tawgadabra hairabadi 2300 days prophecy adudi cut off tawgadabani isini nause ko 2300 days adudi cut off tawgadabani Okay, masida ekoina little background amuka. Jerusalem as a rebuild tawba yare haina decree thokiba, command thokiba se mari laye. Masida karamba aduna achumbra adu ekoi yengse. Ahan ba degree as a ningthau Cyrus na 536 BC da Jerusalem as a amuka reveal tawna na ba ahan ba order thoki. Mado ekoi ni Ezra chapter 1 verse 2 dagi 4 amuka 2 Chronicles 36 ki 23 adu da paradi ugani. Ani suba degree na ningthau Darius the first na 520 BC da magna amuka reveal tawna na ba order thok. Adu Ezra chapter 6 ki verse 3 digi 12 aw du ugani ekoi na. Ahum suba degree na Persia gi ningthau Artaxerxes na 457 BC the order talk. Mari Shuba degree order command aduna. Asisyo amuka ningthau Artaxerxes na talkpani masina 445 BC the talkpani. Masidi anawba hukum nate as aduba masidi renewing his previous degree adu mahakna amuka renew talkpani. Okay, a little background ni aduna. Okay, hojikti 2300 days amasung 70 weeks ki beginning point ase amakhak to oigadabani isin inausing. Masi tongan ba yade maramdi 2300 days adudagi 70 weeks ase khaidok kadabagi maramna 2300 days ki haurak pham amasung 70 weeks ki masigi prophecy gi haurak pham che amakhak to oigadabani adu karamba matamda haurak khibra ningthau Artaxerxes na Persia gi ningthau oirak pase in the 7th year haibani mahak na Persia gi ningthau oiraba chahi taret suba matamda adudi karamba matam oi bra haina ekoina history de yengba kanda 457 BC asi oibani aduna masina most accurate date for the beginning of 2300 days or 70 weeks prophecy haibani because 70 weeks prophecy natraga 2300 days ki prophecy gi haurak pham ase karamba chahi dara hairabati 457 BC dani masigi hukum ado ekoina Ezra chapter 7 gi verse 7 11 digi 14 20 digi 21 24 digi 25 adu da yenglabdi ekoina ningthau Artaxerxes ki order Jerusalem amuka reveal amasung restore tawnanba order pi khibda ekoina ugani okay hojikti 2300 days adudagi 70 weeks ase amuka khaidok se haibadi ngasai haikebdo Gabriel na haikebdo 70 weeks ase nangi mi singi damakta matam pi gini haikrabani adudi 70 weeks prophecy ase ekoi amuktang yengse 70 weeks prophecy ase Bible na maram ani haibadi kramaina haisirako tangkak ani oina haibi bani 70 weeks se ahanbada ekoina Daniel 9 gi 25 te yengba matamda kari hai 7 weeks and 62 weeks haina khaido e ani ado 69 weeks haina haide adubu 62 weeks haina khaido ki 7 weeks ama 62 weeks ama ko masi ekoi khara phajana gyan ta se Daniel 9 di yengba kanda 70 weeks ki prophecy ase 70 weeks haina complete hekte e dabani adubu masi se saruk ani thokna ahanba chayol taret ama aduga chayol humpuni thoi ama 7 weeks ama 62 weeks ama ase ani se combine tawrabadi 69 ne amuka 70 sudri adu kamai tawbra ekoi yengse amuka masida makoina Bible na 70 weeks ase tangkak ani thokna
divided into two parts khairibase karigira ahanba chayol ado 7 weeks habado asida aikoina amuka gyan tagadabse chayol amase 1 weeks is equal to 7 years maramdi hapta amada numit taret laibani numit amado ishorgi damakti chahi amamamni adu oirabadi 1 week hapta ama hairabadi 7 years chahi taret ka chamane adu oirabadi 7 weeks asise amuka aikoina amuka on thorabadi 49 years chahi 49 years ka equal oibani ay amuka haige 1 weeks equal to 7 years that means 7 weeks is equal to 49 years oibani hojikti haibadi ahan ba saruk udo 7 weeks oigani haibani 49 weeks se kari tawbra Jerusalem da amuka halak raga Israel masa singda makhoi gi city ado amuka rebuild amuka restore tawbasida chahi 49 years ase lawkhibani Bible ge prophecy si yamna accurate oibani chin inaw sing ekoi phajana nainarabadi ekoi gyan tarabadi pabasu yam nuaibani adubu gyan tadre dum ngawrga chakhigani okay 70 weeks ase saru ani thokna khaidok pududa ahan ba 7 weeks ado kaya chahi kaya rahabadi madu 49 years oibani masi 49 years ase kari gi damakta tongana thambra hairabadi masi 49 years ase Jerusalem da makoin amuka halarga makoi gi rebuilding and restoring of the city ado 49 years sanglaga semki hojikti 49 years ado hek loi khrabagi matungda amuka 62 weeks haina lai 62 weeks asigi loiram dai asida Jishu Krista asibo baptize tawki Messiah ado anoint tawki ko thau taibi ki kramaina thau taibra Jishu Krista bo hairi mabu baptize tawbi ki sargadagi thawai asengba kumtharaga machanu pani haina declare tawki maki ministry hauki aikoina khange aduna hojikti 62 weeks ado hojikti 7 weeks ado loikhre chahi 49 ado loikhraga 62 weeks ado adum changlakpa kanda mathang adum changlarga 62 weeks adugi loiram dai aduda by 21 AD aduda kari tawkre Jishu Krista bu baptize tawkre anoint tawkre adu oirabdi hojikti 49 years ko 457 BC adudagi hojiki 21 AD phawse chahi kya leibra hairadi 434 years laikre amuka 457 BC digi 21 AD phawse chahi kya laikra hairadi 434 years ase laikrabani aduna ngasai gi 49 years aduga 434 years ase amuka punsilabadi masi tingsilabadi plus tawrabadi masi se 483 years lakre hujikti adubu ngasai gi 70 weeks asigi prophecy asidi 70 weeks asigi manungda chahi kya laigadabra hairabadi 490 years laigadabani ko 490 years laigadabani adubu 490 years yaudri hojikti 62 weeks ka 7 weeks adu combine tawbakanda chahi kya sukre 483 years sukre chahi taret watlaga lay hojikti chahi taret ase 70 weeks prophecy adu thongningai gi damakta chahi taret ase watlaga lay adu prophecy di yengba kanda di karira amuka 1 week hafta ama watlaga layre hafta ama se kya ga chahi kya ga mane haba chahi taret ka manare adu di 70 weeks prophecy natraga 490 years prophecy ase fulfill complete tawningai gi damakta chahi taret watlaga lay adu chahi taret to kramaina men sinsra aikoi amuk tang yengse aikoina Daniel 9 gi 26 ase paba matam da kari hai after 62 weeks chayol humpu nithoi gi matungda madudi karir karamba chahi after 434 years aduda Messiah shall be cut off hai hojikti Messiah Jishu Krista asibu cut off hai bage artha dikrira makbo hatokhrani crucify tawkrani amuka verse 27 de yengbak matam da kri hai and he shall confirm the covenant for a week aduga mahakna covenant adu hapta ama amuka mana confirm tawgani haina verse 26 27 Daniel 9 adu de eb duna leire so now adu oirabadi 1 week equal to hapta ama se chahi kya ga manaba chahi taret ka then hojikti aikoi mayam adu ngasai gi chahi 49 aduga chahi 434 aduga chahi taret 7 49 plus 434 plus 7 asise punsilabadi kya tare harabdi 490 ase takrabani 490 ase takrabani aduna hojikti 457 BC adudagi Jerusalem ase reveal tawkhro haina ningthau Artaxerxes na 457 aduda degree thokhiba adudigi Messiah the prince asebo anoint tawba Jishu Krista na baptize tawba chahi AD 21 phawba se chahi kya laikra bra hairdi chahi 483 years adu laikre
ꯍꯧꯖꯤꯛ ꯋꯥꯠꯍꯧꯔꯤꯕꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯒꯨꯝꯅ ꯍꯞꯇꯥ ꯑꯃ ꯑꯗꯨꯗꯤ ꯆꯍꯤ 8 ꯆꯍꯤ 8 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ verse 25 26 27 ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯊꯔꯕꯗꯤ in the midst of the 1 week or 3.5 years later adudako hojikti chayol amagi manung aduda in the midst of the 1 week hairabdi chayol ahumgi chayol amagi tangkhai asidi karira numit humni ga tangkhai 3.5 days 3.5 days okay hojikti chayol amakhak wat hoba adudi karira chahi 8 khak wat hoba adudi kramhaina aikoina maduda punsinba ngambra aikoi amuktang yengsi in the midst of the 1 week hapta amagi manung aduda hapta amase chahi 8 pu haibani hairse aikoina khanglase hapta amagi mayai aduda adudi chahi 8 ke mayai da hapta amagi mayai de kaya numit ahum ga tangkhai adudi chahi da hairabadi chahi ahum ga tangkhai aduda kari tauba messiah is to be cut off messiah asibu cut off tawkhrani hatokhrani haibani adu AD 31 da ko 27 dagi 31 se 3.5 years laibani adu the fall haiba ama aduga spring haiba ama adugi reckoning adudi ai ngasi hairaroi adubu AD 27 dagi AD 31 ase fall to fall lobani makoina chahi paba se matam aduda aduna AD 27 dagi AD 31 se 3.5 years oikre adudi ngasai prophecy da 3.5 years aduda messiah asibu hat kini habdo AD 31 da Jesus Christ asibu crucified tawki adu oirabadi chahi 8 adu phaningai amuka chahi ahum ga tangkhai watle chahi ahum ga tangkhai AD 31 da Jesus Christ abu hat kre another 3.5 years aduna kri tawe Jesus Christ na amuka asibadagi hingal laklaga mahakna ministry ase chahi ahum amuka tawki okay adu oirabadi ngasai gi amuka ekoi plus tawsilaga yengse 49 years amaga 434 years aduga punsin ba matamda chahi kya oikiba ngasagi do 483 years oikiba adudi 70 weeks 490 years complete tawningai gi damakta chahi 8 khakta watpa 7 years adu oirabadi 49 plus 434 plus 7 equal to 490 years 70 weeks prophecy adu asmaina fulfill tawki aduna aikoina khangadabadi ichin inausing AD 34 asida Stephen busu stoned to death nungna tharaga hatki Pharisee sing Sanhedrin singna ko ishor gi yathangbu pairaga laiba singna mahakbu nungna tharaga hatoki adudagi haure hairaga kari tawki AD 34 Stephen bu hatokraba matam Jesus Christana sargada amuka hankraba matam aduda gospel ase Gentiles the pikrabani Jews singi damakta ngasai 490 years 70 weeks nangi mi singi damakta matam pigini habdu matam aduda makoina Jesus Christ abo lausin daba Jesus Christ gi mayokta laiba ishor gi achumba du laudabagi maramna ishor gi mi singbo hatokpagi maramna kari tawe hojikti 490 years 70 weeks adu loirabagi matungda o nakhoida aina piba aran khubam cha hojikti kanada amuka transfer tawre haba Gentiles amuka mana transfer tawbiki adu oirabadi ichin inausing hojikti 2300 years adudagi 490 years ase subtract tawrabadi khaidokrabadi chahi kya leihoribra 1810 years lemhori 2300 years complete tawningai gi damakta amuka ekoi khangse 457 ase 2300 years prophecy gi haurakpham aduni aduga chap manana 457 BC ase 70 weeks adugi su haurak phamni adudi 2300 years adudigi 490 years adu kakthok rabadi chahi kya lem hauba 1810 years ase lem hauraga laye adu erabadi AD 34 dagi amuka chahi lising amaga chanipan tara 1810 years thirabadi karamba chahi da 2300 days ki prophecy se complete tawraba hairabadi 1844 adu da complete tawkrabani aduna putting the pieces of the prophetic calendar together hojikte mayam asibo khomjillaga William Miller na thira mafam ka topa gi thira mayam ase piece mayam ase matat mayam se pura daga pull up thamle hairaga hojikti William Miller na karmaina conclude tawki Jesus Christ gi second coming ase 1844 da lakrani haina William Miller na conclude tawki bani William Miller amasung matam aduda laiba Christian singi thajabase karira Daniel 8:14 the sanctuary haibado laisang haibado prithibi buni sengdokani hari ishor gi maina sengdokrani haibado makhoi gi thajaba adu lairerga Christ gi second coming ase 1844 da lakani haina adumaina
ꯐꯣꯡꯗꯣꯛꯈꯤ ꯑꯣꯀꯦ ꯑꯗꯨꯕꯨ 1844ꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ The Great Disappointment Day ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗ ꯎꯗꯨꯅ ꯂꯩꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯃꯗꯨ ꯃꯇꯝꯗ ꯈ꯭ꯔꯤꯁꯇ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯂꯥꯏꯊꯣꯛꯂꯒ ꯂꯩꯈ꯭ꯔꯁꯤꯔꯥ ꯋꯤꯂꯤꯌꯝ ꯃꯤꯂꯔꯒꯤ ꯀꯥꯜꯀꯨꯂꯦꯁꯟꯗꯣ ꯃꯥꯅ ꯂꯥꯟꯈ꯭ꯔꯕꯅꯤ ꯁꯦꯡꯆꯨꯔꯤ ꯑꯗꯣ ꯍꯦꯕꯟꯂꯤ ꯁꯦꯡꯆꯨꯔꯤꯅꯤ ꯁꯔꯒꯒꯤ ꯁꯦꯡꯆꯨꯔꯤꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯗꯨꯗ ꯒ꯭ꯔꯦꯠ ꯗꯤꯁꯑꯄꯣꯏꯟꯃꯦꯟ ꯊꯣꯛꯄ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯏꯠ ꯒꯦꯚ ꯕꯔꯊ ꯗꯤ ꯑꯦꯗꯚꯦꯟꯇꯤꯁ ꯆꯔꯆ ꯍꯧꯖꯤꯛꯇꯤ ꯃꯗꯨꯗꯒꯤ ꯍꯧꯔꯦ ꯍꯥꯏꯔꯒ ꯑꯣ ꯑꯁꯤꯒꯤ 2300 daysꯒꯤ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤ ꯑꯗꯣ ꯍꯥꯏꯔꯝ ꯑꯥꯏꯠꯁꯟ ꯖꯣꯁꯦꯐ ꯕꯦꯠꯁ ꯃꯈꯣꯏꯗ ꯎꯍꯜꯂꯦ ꯍꯥꯏꯔꯒ ꯑꯦꯗꯚꯦꯟꯇꯤꯁ ꯆꯔꯆ ꯍꯥꯏꯕꯁꯦ ꯑꯃꯨꯛꯀ ꯊꯣꯔꯛꯑꯒ ꯑꯣ ꯃꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯔꯒꯒꯤ ꯅꯤꯡꯅ ꯁꯪꯗ ꯃꯣꯁ ꯍꯣꯂꯤ ꯄ꯭ꯂꯦꯁꯇ ꯃꯍꯥꯛꯀꯤ ꯕꯤꯆꯥꯔꯒꯤꯗꯃꯛ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯣ 1844ꯗꯅꯤ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯖꯁꯃꯦꯟ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯧꯔꯒ ꯉꯁꯤꯒꯤ ꯔꯦꯝꯅꯦꯟ ꯆꯔꯆ ꯑꯁꯤ ꯊꯣꯔꯛꯄ ꯍꯧꯈꯤꯕꯅꯤ ꯃꯤꯑꯣꯏꯕꯅ ꯁꯣꯏꯕꯅꯤ ꯏꯁꯣꯔꯅ ꯁꯣꯏꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯝꯕ ꯐꯪꯗꯕꯒꯤꯅꯤ ꯃꯤꯂꯔꯒꯤ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯦꯡꯂꯛꯈ꯭ꯔꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯈꯣꯏ ꯀꯌꯥꯃꯨꯛ ꯍꯔꯥꯎꯈꯤꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯀꯌꯥ ꯌꯣꯟꯊꯣꯛꯈꯤ ꯃꯈꯣꯏꯒꯤ ꯁꯝꯄꯇꯤ ꯃꯌꯥꯝ ꯌꯣꯟꯊꯣꯛꯑꯒ ꯂꯥꯏꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯈꯣꯏ ꯌꯨꯅꯥꯏꯠ ꯇꯧꯈꯤ ꯏꯁꯣꯔꯕꯨ ꯈꯧꯔꯥꯡꯅ ꯕ꯭ꯂꯦꯁꯦꯠ ꯍꯣꯞ ꯑꯁꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯉꯥꯏꯈꯤ ꯃꯈꯣꯏꯒꯤ ꯑꯁꯥ ꯇꯦꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗꯤ ꯇꯦꯛꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄ꯭ꯔꯣꯃꯤꯁ ꯑꯁꯤ ꯁꯣꯏꯗꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯁꯣꯏꯕꯅꯤ ꯋꯤꯂꯤꯌꯝ ꯃꯤꯂꯔꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯑꯗꯨꯅ ꯁꯣꯏꯕꯅꯤ ꯕꯥꯏꯕꯜꯗꯤ ꯁꯣꯏꯗꯦ ꯊꯨꯅ ꯍꯜꯂꯛꯈ꯭ꯔꯒꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯁꯥꯗ ꯃꯤꯂꯔꯒꯤ ꯃꯇꯝꯗ ꯍꯔꯥꯎꯅ ꯏꯁꯣꯔꯕꯨ ꯉꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛꯀ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯕ ꯉꯝꯕ ꯑꯣꯏꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯦ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯗ ꯃꯥꯡꯍꯜꯂꯣꯏꯁꯤ ꯃꯗꯨꯒꯤ ꯑꯁꯥ ꯑꯗꯨꯗ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯋꯥ ꯑꯅꯪ ꯀꯌꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯑꯣꯏꯍꯟꯁꯤ ꯍꯣꯏ ꯃꯗꯨꯃꯛ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯕꯅꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯉꯁꯤ ꯉꯥꯏꯍꯥꯛ ꯋꯥꯔꯕꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯂꯝꯂꯕꯗꯤ ꯁꯤꯔꯒꯁꯨ ꯍꯤꯡꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯋꯥꯕ ꯑꯅꯥꯕ ꯍꯣꯁꯄꯤꯇꯥꯜꯗ ꯇꯨꯝꯕ ꯀꯞꯄ ꯄꯤ ꯇꯥꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯆꯩꯊꯦꯡ ꯀꯌꯥꯃꯨꯛꯁꯦ ꯂꯥꯟ ꯇꯧꯅꯕ ꯍꯥꯠꯅ ꯁꯨꯅꯕ ꯑꯁꯤ ꯂꯩꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯔꯥꯎꯅ ꯉꯥꯏꯕ ꯉꯝꯕ ꯑꯣꯏꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯇꯥꯕꯤꯈ꯭ꯔꯕ ꯃꯌꯥꯝꯕꯨ ꯏꯁꯣꯔꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯔꯦ ꯍꯥꯏꯔꯒ ꯈ꯭ꯔꯤꯁꯇꯅ ꯑꯩ ꯑꯅꯤꯔꯛ ꯁꯨꯅ ꯂꯦꯡꯂꯛꯀꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯕ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯨꯗ ꯉꯥꯖꯔꯒ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯍꯜꯂꯛꯀꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯑꯁꯤ ꯊꯝꯂꯒ ꯃꯍꯥꯛꯄꯨ ꯉꯥꯏꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯁꯅꯨ